ngasi phongkiba tongan tongan ba Manipuri si phongsing amasung thokiba thawdo wathok-singdagi maroibi ipausing mayamna thamjagi ahanmada Koki Zauprup na Minister Biren Thajade ITLF Mako Unified Command gi lusingba oihendana ba union lengak haijakibane Thani hena satharagli ba Manipur gi lan lefanduna mausagi tangdu loitaba phibam hanjin hanmada mateng pangnabagi dama ngarang Chief Minister N Biren maki Bangalore pangthokiba paugi mifamdana kolani maki bunker sing takhairagani hena phongdokibadu Suchampur based toribi Indigenous Tribal Leaders Forum ITLF ki makedigi akan mamona yaningda phongdora poloina Koki Zaupur ki miyosina Chief Minister N Biren Thajade Maramasina maku Manipur Unified Command lusing handana ba union lengak haijakibane haidi wapamasti ITLF ki wangangloi ginza bualzongna mapangi news channel amada pikiba interview da phongdokibane ITLF ki wangangloi sina makhatana phongdokiba wafamsingi manungda haujik Manipur leidiba phibam asi hena phaba mongda lakshinana bagidamuk Manipur lenga amasung tongan security agency singi unified command singa masum tamda leidiba bunker sing takthoklagani haiduna lawrokliba phidebasi akan mamongda yaning daiki Koki Zau sing mikul sing na makoy mayok sa tarakpa et sing dagi ngak senjana bagi damak bunker sing si yam na maru oidi ha bawapum su phongdo uladuna kariguma bunker sing si lakpok rabadi lamen tuyen sing sa tarakpa attack sing na Koki Zau sing mikul sing bu he na Khudong thian gani ki ITLF ki media seal gi wang loy sina central force sing na aikoi gi ngangkhai sing bu ngak sin bagi thabak lakholaglabasu aikoi gi kul sing na sa tarak attack ki thagdok sing adamak thokli haiduna kariguma bunker sing si balance defense volunteer sing dagi laktokrabadi aikogi punsi amasum aikogi khul sing gi ngak sen bagi thaba Khudong thingai oirakani haki maramaduna boundary area sing da akanba security force sing thamdri ba phawri haujingmaki oina bunker sing lakthok loidabani haki magna mitei sing na onsiladuna phongdoki bu waphamdana mitei sing di tribal sing na makoi attack Sathadabanina bunker gi mathau tadi adubu tribal singdi makoi de leptana satharagliba red sing asidagi ngakthoksanna bagidama bunker sing asi maru oiba saru amani haiki panba yabde Chief Minister na ngang pangthokiba pawgi mifam maduda bunker sing laksona bagidama drone survey su central monitoring headquarter ga loinana pangthokpaga loinana laidiba phibam sing monitor tawduna mathau tarabadi henba forcing thajingani habigo wafam su phongdokhiyadi Makasa tarak poina to pamaroiba pawkran relief camp da lairakliba miyo ama piklibi masanupi lairik tamhanabagi damak migi kari thauri hak thengnaba pawdam kala pahar gi khunjama hoyelan pa poksi digi lokusaraga koki khulai pai bising yellow mi mitei furup tumna na ba hatlagi haibagi matagum me english ngani kungom digi furup asigi miyo singi yum sing paktakna na mai thadorak pa masum Thengna basing muna nungmoy na kapto na halakpadigi thawalagliba nakalanigi lan gi maisa nanglaba miyoy singa matang wari sarakpagi makatarakpada masagi se humpuga mga suraglaba Kangpokpi district ki Kalapahar kaithil grocery dukan phamlamba miyoy manhai Kalapahar kaithil makoy gi dukan plot ahum lay plot amana mahana grocery dukan taruga atopa plot anina chicken center webani Kalapahar dukan plot ahum sigi masakta kaithil dugi khajitang Haizilaga isagi ingkol amasung yum singlay inaw nupa ama laikitre adubu maki masasing masanupa amagi imaw amasum piglibi masunupi amaga punam niyoy tara yumari dilay minarakibanairi makoy na kalapahar da layrakiba sisa hiyamle makpu pokpiramba all laman singi matamdagi hauna layraklabani hairi makoy dinatana kalapahar da mitegi yung kun ko humdoy lay adu apon miyoy singi masinga nupa kuntraga humdoy nupi kuntraga mga amasum angang kun humdoy hairi Lan horakiba me ahum English ngani ka kungum dogi nungtil gi modbung da irang horakle haibagi pautakhi pau sita habrigi mak nungtil pung manga ga makhairum tarakpada kalapar kaithil da phamliba dukan thonglon silamlaga yum da sanglakhi aduga numidangi sak ising sana ba khonglei thuna hotnaraba matung numidang pung nipalom tarakpada tumna hipnaraba thorang torakpada irang adu Kalapahar yoksilaglagan hairakpadagi mafam adura leiba mitegi yum kungo humdoigi miyoy singi manungda ama ani sitanan thaba yawrabasu pulap mafam amada lairasi khanaraga maki yumdagi kilometer makairum da maklapnariba Kalapahar high school gi campus satun laiki adubu mafam aduda ehing super leibada Khudong sataba mayung narakani khanarakpadagi irap lapnadana main road lanthoklaga leiba thangal furuki kulamada pulap sinjingki makoida hainaraga tumnau pokpi cooperative society gi holda mitei punama ahing jere leglakhi hari adubu ikui dana ma ki yauna mitei gi yumsung mathang mai thabadigi saklakpu ki hari thangal kulda lairakpadura khul adugi khunja singi maraktasu aikhoibu leihanma kire hairakpasu yoraki
adubu kharana aing simadi lairasunu aikoina fanaba taurani hairakpasu yorakpadagi cooperative gi hol adura aing su palaki mathangi numita kangpopi police laktuna police station laiki adubu police station oirabasu tung koina sapagadaba mafam oidre haibadagi ASP gi office ta amuk laiki loinana ASP ni Imphal yona ba aikoibu thinbiragani hairaduna tharang toki ado moinamak lambi de kuki khulai paiba miyoi songarum aikoibu thanana ba sem sare haiba pau tarakpadagi ASP na su aikoibu Imphal lomda thinbibagi mutta senapati gi lairauda leiba Assam Rifles ki post oina thinbiki aikoi danatana makhoi ju kem adura leki numit humni lairaba matungda sekmai gi relief camp da lakhibani aduga haujingna lamoi khona khongi relief camp lairakli hairi mangla mayuk narakpa aki tujungba pokpa wari singi manungda khwaidagi puning nungsiningai oiriba wapna thamanga muki mamangda masagi lainana laikidaba manau nupa gi angang mari nupa ohum nupi amagi manungdagi mayum makai panduna nursery tu tamlaklabi masu nupi amasu phanglaba masa nupa yamadi piklibi masa nupi asibu mai masing tamandabi yade haibigi wakhalna lamjing oiraga lamai khonang khongi relief camp da lairabasu haujik migi gari thauba sale haraki gari thawliba miyoi singduna su relief camp da lairiba singi manungda gari thauba haiba yaubra haiduna su thiba lakibani masida mahak su gari thauba hai hairaduna numinini humni yenglaba matungda makoina gari piduna thawalakli atai numit singda gari thawrabasu thangjama sum numai jingdi gari mapu singduna suti oibadigi office chatabana haidiba numit ani sidadi ma relief camp da laktuna lairaki aduga atai numit singdana relief camp dagi gari thauba nangnaba sale hairi माके लोइना बिदु नागालैंड की निंगोल ओइबगा लोइना पिकलिबि मचानुपीगी माहि मसिंग तंबदा लेपलगनी हाइबदिगी अंगम पमबई पुथोक्तुना माकी नुपी अमसुम पिकलिबि मचानुपी इम्फालदगी दिमापुर फावा एरोप्लेन तोंगादुना सख्रे नागालैंड योरबा मतुंग मफम अदुगी स्कूल दा मिंगसंदुना हाउजिक स्कूल काबा होराइदि येंगसिन कोसन बिदुना मतेंग पांगबिगदबा अपोकपो मपा वरी लिरकलिबगिना मनाव नुपा लाइखिदबदगी माकी मचानुपा याय मसिना पिकलिबि मचानुपी अमसुम माके लोइनबि खक्तगी सुनतना मसल मनाव सिंगी खंदुन रिलीफ कैम्प दा लैना लैना थागी ओइना सेल खरदंग ओइरबसु फंगननबा मिगी गरी थौरिबनि हैरखि मखासा थरपोइना तो पपमुना जोरामथांगा अमुकसु wakai ngangle मणिपुर की हौजिकी फिबम सिदा तुमिना लेithokpa ngamlaktre नुमित हुमफुगनि थोइनि सुरबा मणिपुर की इरांग असिगी फिबम फगलकपगी महत्ता हेना सोक्सिलगले फिबम सिदा तुमिना लेithokpa ngamlaktre हाइना मिजोराम की चीफ मिनिस्टर जोरामथांगा ना फोंदोखरे करिगुम्बा इंग तत्तबा पुरकनबा लंबी अमखक लेबा ताराबदि अइखोइना मदु खनगदरा हाइबा वंगखि ट्विटर थगलकपा माकी पोस्ट अमन मिजोराम की चीफ मिनिस्टर जोरामथांगा ना हाइ मे हौगलकपदगी तमथीबा पामदबा थाउदोक थोकपा अमसुम थोकफम थोकतबा थाउदोक क्या लेपतना थोकतुना लाखि जुलाई मरीगी अयुक पुंग अहुंगा मखाइरम ताबा मतमसि फावा फिबमसि अहुंगा करिसुदे अइखोइना नुमित मसिंग थीरगा लाखि लोइनना ngasi नुमित हुमफुगनि थोइनि सुख्रे अइखोइना हेना फबा फिबम लाकनि हाइबगी अनौबा थाजबा मथमलगा लैरिङै अमसुम फिबम हेना फगलकनि हाइबगी थाजबा थमलबसु हेना सोक्सिलकले हाइना माकी ट्वीट अदुदा फोंदोरखि ओइरेबा फिबम असि करम मतमदा लेफनबा ngamgani लैखिद्रबा मणिपुरी जौ इसल इनाउ सिंगिदम अवाबा फोंदोकलि मखोइगी नुंसिबसिंग काइनाख्रबा मियाम अदुगिदम मापुगी मफमला थाउनिरि असिगुम तमथिरबा थाउदो असिदगी नाथाइबा ngamnaba थाउना तैबुंग मपुना पीबीबी ओरिजिन हाइके असिगुम फोटो सिंग अमसुम सर्च मै थाबगी वीडियो क्लिप सिंग तमथिबा मियार अमसुम मकल कुदिमकी इमुंग नैमु तानाबगी सक्तम सिंग अमुहना उबा पामद्रे लमदम सिदा इंग तत्तबा पुरकनबा लंबी अमखक लैबा ताराबदि मदुदा अइखोइ खनगदौरिब्रा अंकि पुंसी क्या पिखमनख्रे मफम क्या इ नाइतानख्रे मियोट मिनै क्या मायोनख्रे अवाव ताराबसिंगना रिफ्यूजीसिंगा मानबा फिबम अमदा लैरि अवाबा नंगलिबसिंग अदु आइगी मरी मता ngaktani masum aigi ini lairiba phibam asida ehak tumina dumak laisin khigedra masi topom thokti hain lawi maramusna lamdamasda ingda tathaba phibam ama khudaktagi lakana na bohona minasi lamdamasda khunda minariba logi makhada lairiba citizen sing masum india gi miyamna lamdamasda ingda tathaba purakna ba chapsaba thaudang lohoninga ki miyam gi minung sigaloinana chakwa thaurang da miyeng thamba masum सबका साथ सबका विकास असि मणिपुर दा कुंदारिबा जो इथनिक ट्राइब सिंगी सरक यावनिगे मणिपुर थोंलिबा तमथिरबा थाउदो असिना मणिपुर दगी लंजेनराबा मियोइ लिसिंग तरागनि रोम मिजोराम संजफम लौदुना लैरि अमसुम रिफ्यूजी नत्रगा लंजेनरिबा मणिपुर म्यांमार अमसुम बांग्लादेश दगी लाकपा मिगी मसिंग असि लिसिंग यांखयनख्रे सेंटर लेगाना मियोइबिगी मिनुंग सिगा लोइनना टेंगबांगबिगी खुद अदु तिंथोक हनिंगी हाइना मागना मखाताना ट्वीट तौखि मागना हाइ
Manipur Kundari Kuki Zomi Furubasi Mizoram Mizo Yamna Naknaba Mari Lady Beni Maduna Maramoraga Purubadudagi Mioikiana Mizoram Lanzena Sangsofam Lori Benaki Panbayavadi Mizoram Minister Zoramthanga Prime Minister Gimafam the Sea Iduna Manipur Lanzena Kiba Mioising Aduki the Maklupakro Taragasan Pamating Pambina Bahasa Kibalekabane Sen Pamadu Nira was Centergi Lupama Pau Pangbalai Tremasum is the Nasawa Sale Tungi Phibam Sadaba Mayo Nari Hanasu Fondora Kibanadi Makasa Tarakpoina top form Susampurgi Mokta Ladyba Ebo Sogi Ashibak Sang Lautok to Sinabi Luinavi Lamdamasi the May Ahumdi Kanglup Anigi Marka Toklib Irangasta Susampuda Tadatiper driver on the Tabak shoes that Kibedegi Tulakpa Ngamhodraba Matung Kuki Kulai Pibishina Hatopikraba, Housing Susampurgi Mokta Lady Impal is district Okshudagi, Housing na Sabun Kok Makalekai the Liba Pesim Yum Iboso say Nipugi, Haksang Lautokton Imung Munung the Shinabi Uhaina, Loinabina Langak the Water. Toliba Tagdo Sigi Matang the market Loinabi, Pesimim Ongbi, Saubin High, Makimapu River Susampurda. Tabak was at Kibaga Loina, Mehum Amadi Mari Pavagi, Shingat Kulgi, Ningtaugi, Pondigi, Imunga Pau Ponarami, Pau Ponabaduda, Saubina Makimapure with the Iran Kali, Yum the Tolok Navaki, Mother Ibosona, Kashuta Roy Haiduna, Maki Loina Vitaraki, Masigimatung Pau Ponabangam the Badagi, Mipaina Duna, Lady Selector, Megi Taret, Susampo Police Napon, Tarotuna Makimapure, Sivaksa, in Susampo District Hospital, Gimok the Lady. Maitei Equigi Satnabida Ashiva, Masapang the Vanamaraga, Arabi Matomangam Amata Taudana Lady. Mosum Lehori Imung Manung Amadi, Masani Nasu, Lake Drava Ibosogi Haksang, Imung Shinabi Uhaina, Shem Amadi, Marie never sing Puning Sing Shilakuloina, Pian the Wapam Cap from Dorakli. Makasa Tarak is sale express the Lapasaraga to Papa, Mana, Maitei Gilopam sing cookies sing a low panba, Loyamle. Manipur Haojik totally by Irang Sida Bisnupur. District Manung Sanba, Trong Laupi Amadi, Terang Kong Sang Vigi Maninda, Tangzing Singi Singkong the Lomi Sing Low Pana Bohonariba, Lomi Sing da Central Force Nakuki Militant Sing Lay, Nomai Kablakani Haina, Low Pan, Sangia, the Haina Ating with Hamling Seraksta, Kulani Sigi Maning the Labor, Loktak Lip Irrigation, High Canal, Gimaning Tangmada, Lava, Maite Singi Lopum, Low Porikia, Cookie Sing, Low Panchinba, Loyam Ladi, Trong Laubidigi, Lomi M. Gauro Maitin Fundoki Taibang Mio Bigi Tawai Chinjak the lake, Low Uba, Tadi, Apokpa Ipa, Shirasu, Pagna Kuplaga Tamu, Hainabus Lake, Madam Sina, Kumgi Nong Lakpasida, Lomi Kiana, Low Pana, Honari, Adobukul, Aniasigi, Maninda, Low Pari Lising Anirom, Kumgi Nong Lakasu, Haojik Low Pan Yadan Lady, Aduga, Tera Kong Sang Bi, Kudek Pi Kokta, Kangbai Power, Low Pari Lising Kayasu, Low Pan and a lady was Cookie Militants in left and a Nomi Captuna, Landara Pomaram, Low Missing, Tawai Mangadra, Kanba Akiva Levana, Low Pan Yadan Lady. Seraxida, Itai Pava, Lopam Sing Kanaraga, Cookie Sing Yena Duna, Maitegi Lopam Sing Low Uramle, Makoi Masil Su Lopo Munabada, Wakal Manarakta Vigi, Makoi Gimarakta Low Uba, Panghoda Bamioisina, Pony Kutanga, Haidok Narakwadigi, Wapam Sing Kangarakwan Hadi. Amaram the Matam Sana Low Palhodra Badi, Matangi Sahida, sending I later than here, Awaba Mayo Nagadra, Hivis Low Missing, Wakal Gipolne. Madam Sina Lady Lopam Sing Atubu Matam that Low Pan, Yana Belang and Akanaba Tarang Sing Lokat Pio Hike. Atau perform na kom pruki miyo hum sinna birak pergi damak thagalakli ngarang Julai humda khonglang pokpi kom village thoki ba thawdo amada maitai community singna kom pruki miyo hum tek ta kaidana sinna birak pergi damak awang ma thakta ikai khumna jari haina kom unit Manipur gi president Sarto aho kom na phongdorakli laibak thiba thawdo adru tek ta kaidana sinna rakhiba sing adu DL thanglairan kom sahi humfu A thamba kom sahi humfu gun thu amadi T ratio kom ni Singri, Lakin Thabi, Sekmai, Mairapai Bising, Koko Miamadi, Sekmai Police, Asabu Taudang Lauduna, Pick up Furupni, Yellow Mina Haina, Minung Sigulu, and take the guide and Sinabiramani. Manipur, Labak Irang Tukli, Atubumatam, the Lucian Kinaba, Taibang Sema Mapu, the Taunizari, Makatana, Kom Pruki, Maramda, Tonga, Sandopi River, Sit has a bigano, Kom Prup, the Minung Sit, Hamidun, Asigumba, Tonga, Si, Makatana, Sandopigano, Haina, so Apple Tarakli. Atian Mapau, Mana, Cookie Pike. Susampura Maitei Sing Labor, you Munabagi Wapamda, Koki Amadi Paitegi Marakta Nugaina Taba Phibam Lakiba Loinana, Atopo Wapam Singamari Lainana, Kulai Pai Sing Marakta Kutona Duna, no may power Kamna Kiba Lake, Hainaringada, Nasina Koki Amadi Paite, Kulai Pai Sing Marakta Akan Mamona Kutona Rakpadigi, Mishimina, Miami Yakradi,
थाजब याब पाउगे लिखुनसिंगना फोंदोरकपगी मतुंगिना चुरचांपुर डिस्ट्रिक्ट की तुइनोम हाइना खंगनबा मफम अमदा खुथोकनबगी थाउदो अदु थोखिबने हाइरि थाउदो अदुदा नकल अमगी मियोय तरेट नत्रगा निपान सिकी हाइनरबसु ऑफिशियल ओइना कन्फर्म तौबदी ngamdri अमरमदना कोकिलाल हौबसिंगना मितैसिंग ngayok safuda leiba nga amagumna langwoi sansilakli desam अखोई अकोइब खुदिमक कोकी मिलिटेंट्स designated camp sing amadi makoina operate tauba khul singna question mitei sing ngayok safu manung leiba nga amagumna langwoi sansilakli phibam sing asi aikoigi miyamna khangna poram pomit ya na thengna minabigi tanja do aikoigi imangna tadun leire haina Democratic Students Alliance of Manipur Desangi Serolaman Haidi Serolsin Hai haojik thokliba lanpham asida irei sai khoi maiti haurawadi narco terroristing gi khayata khunai simuthragani maram aduna lanpham asi mai paktaba yadabani soidana su mai pakani narco terroristing gi saruk ama oiriba kuki militant singna mitai gi misam miyam da landarak pa ngasi su leptre haidi haojik luraba pungpham asida isa misa khaidokpagi matam nati safu kairaga kwakna haraugdaba thawong amadi ihaugi mayu lana sikadaba thawong amata tawroidabani imasil awawa pinabagi matam sunati shiraba pungpham asida aikogi kunai satmilon faganaba putok puthonaba amadi mairoi singna mai masing pinaba honaba sisu lantheng asigi saruk ama oina lawminagadabani haidi pawsu lusilakpoina tentakna headlines oina mayamna thamjaramge kokina homeland talibasi mangna mangra tanbu oina thokani खंगदबना नार्को टेररिस्ट चिन कुकी सिंह फुद्रिता कन्ना मंगजोक सोंगली लोफ इंडिया की मपानी की संलग्न फॉरेनर नार्को टेररिस्ट चिन कुकी सिंह सिना तालिब सेपरेट एडमिनिस्ट्रेशन नत्रगना कुकी होमलैंड हाइब वापम से लमदम सिदगी सुकोय ओइररोइदबा मनि मसिदी मंगना मंगरा तानबगी थाउदौ तादुना तोकनी हाइबसि चिन कुकी कांगबुना खंगजद्रि अदुना चिन कुकी कांगबु असिन हौजे हौजी फुद्रिता मंगजोंग कन्ना सोंगली हाइना कंगले इमालुप किलगी सिरोलमना फोंदोरखली लुब असिगी प्रेसिडेंट आरके सनाहनमिना थादुरकपा सिरोलमना हाय मणिपुर की इंटीग्रिटी अमदी अपुनबगी सक्तम द कायरबसु इंडिया की ओइनदी करिसु मांगजब लाइते हौजे हौजे ममांगना फोंखिबा कैबिनेट मिफमना मरम ओइरग कोकी ngaknaba मान ममोंगना पुरगलिब इंडिया की सेंट्रल फोर्सिंग लथोखिबना हेना फै मितै की ओइनदी सुद लेरिबु कोकी मिलिटेंट्स नोमै काप लेखरबदी मखाताना नोमै कापकलोय मितैबु नुंगसिदब मोंगना नेशनल हाईवे सथरिबे इकोनॉमिक ब्लॉकेड सिना मणिपुर लैरिबे जाति फुरुप कुदिमक्ता सोकली हाइबसि कुकी सिंगना खंगदबने हाइदि अदु तेंदंगना मैमना थमजरम गिदु हौसिगुइनदि मैम पाउसु मतांग असि लुसिनजरगे मसु मैम पुना नोबा अपडेट ngamiनसे